Tungan tungan mafam singdagi Manipur Police amadi Security Forces na aina tingkraba lalholup anige active cadre ahum pagat pangam kre farbe active cadre singa judi pripaki cadre ama amadi RPF PLA gi cadre ani pagat pangam kre hairi farba pripaki cadre judi Panjawam Thazaman Bidebi Allies Saibi Allies Malim Nganbi Chahi Kunithoi Andro Kharam Laikai Dagini Farba Kedar Ashidagi mobile phone ama amadi Aadhaar card ma phagat pangam ki Nakalamromda RPF PLA gi Farba Kedar ani adudi Laishram Kishan Singh Sahi Kuntramathoi Hairok Part 2 dagini aduga atopa Kedar aduna Salhaibam Zoy Shanamai Tay Allies Zoy Mani Allies Malay Chahi Nifunipan Andro Uchon Mayai Laikai Dagini Laishram Kishanna Kurai Lamnong Dagi Phagat Kibani aduga Salhaibam Zois Namai Taina Porompa Dagi Phagat Kibani Hairi Lamlak ki usek singfa na ba lang thak pasingi mathakta Forest Department na drive chathaduna lakpagi sharuk amoina ngasi Tawal Forest Division gi DFO Dr. Laishangtem Jishli gi miteng makada Kaksing Forest Range ki staff shingna timani thok na khaidokduna drive chathakibaga loinana usek fa na bathaklamba haigat lang tara taruk lom phagat kre Pawashina High Kaksing Forest Range ki Range Officer Sundar Hoidrong gi lamsing makada Palel Beat Officer Namayrakpam Bikramjit amadi Forester Aishana matumna lusingduna Waikong Beat Officer Projen yauna ngasi anganba ayukta Range asigi manungda leiriba Turel mayamadi Karungpat ki akoibada drive chathakibaga loinana usek phana bathakhlamba haigat lang tararom phagat pangam khibani hairi Range Officer Sundar Hoidromna haikibada Hauzik miramdagi lamkoiba lakpa usek sing aikoi pat singda marangkaina yaurakpa hore kanagumba singna Range asigi manung chana leiriba pat singda amadi labuk singda lang thaktuna usek sing phabigano haikhe